ꯏꯪ 1983ꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯡꯀꯤ ꯀꯧꯕꯤ ꯆꯍꯤ 9 ꯐꯥꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗꯒꯤ ꯅꯥꯎꯔꯦꯝꯊꯣꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛꯇ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯎꯔꯦꯝꯊꯣꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯈꯨꯡꯒꯪꯗꯨꯗ ꯄꯤꯡꯀꯤꯒꯤ ꯃꯄꯨ ꯃꯕꯦꯟ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯂꯧꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯄꯤꯡꯀꯤ ꯑꯁꯪ ꯑꯃꯥꯟꯅ ꯊꯜꯂꯕ ꯂꯝꯄꯥꯛꯇꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯃꯐꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯄꯤꯡꯀꯤꯒꯤ ꯄꯦꯔꯦꯟꯠꯁ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯥꯎꯟꯗ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯄꯤꯡꯀꯤꯕꯨ ꯃꯄꯨ ꯃꯕꯦꯟꯒꯤ ꯀꯤꯌꯔꯗ ꯊꯝꯂꯝꯂꯒ ꯃꯈꯣꯏ ꯇꯥꯎꯟꯗꯨꯗ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯤꯡꯀꯤꯅ ꯀꯅꯥꯗꯁꯨ ꯋꯥꯔꯧꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯨꯡꯒꯪꯗꯨꯒꯤ ꯍꯥꯡꯂꯕ ꯃꯐꯝ ꯀꯌꯥꯗ ꯅꯤꯡꯇꯝꯅ ꯀꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯇꯝ ꯀꯌꯥ ꯌꯨꯝꯗꯒꯤ ꯃꯥꯡꯂꯗꯨꯅ ꯃꯅꯥꯛꯀꯤ ꯖꯪꯒꯜꯗꯨꯗ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯆꯠꯈ꯭ꯔꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡꯗ ꯄꯤꯡꯀꯤ ꯂꯥꯏꯕꯛ ꯊꯤꯔꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯄꯤꯡꯀꯤꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯈꯜ ꯃꯊꯦꯜ ꯃꯆꯨꯒꯤ ꯅꯨꯡ ꯃꯆꯥ ꯍꯟꯈꯤꯕꯗ ꯄꯨꯅꯕꯒꯤ ꯈꯣꯝꯖꯤꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯇꯞꯄ ꯑꯗꯨꯕꯨ ꯌꯥꯝꯅꯁꯨ ꯑꯔꯨꯝꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯄꯤꯡꯀꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕ ꯃꯊꯛꯔꯣꯝꯗ ꯌꯦꯡꯈꯠꯂꯨꯕꯗ ꯃꯍꯥꯛ ꯀꯤꯕꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛꯇ ꯎꯔꯝꯈꯤ꯫ ꯌꯥꯝꯅ ꯃꯜꯂꯕ ꯐꯤꯖꯣꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯆꯨ ꯀꯣꯜ ꯒ꯭ꯔꯦꯅꯤ꯫ ꯃꯨꯛꯁꯤꯟ ꯃꯨꯔꯕ ꯁꯝꯂꯥꯡ, ꯀꯤꯔꯕ ꯃꯤꯅꯣꯛ ꯑꯃꯁꯨꯡ ꯃꯤꯠꯀꯤ ꯃꯐꯝꯗ ꯌꯥꯝ ꯊꯤꯅ ꯃꯨꯔꯕ ꯁꯣꯀꯦꯠ ꯑꯅꯤ, ꯋꯥꯡꯕꯅ ꯐꯨꯠ 9 ꯃꯨꯛ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯡꯀꯤꯒꯤ ꯃꯤꯠꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯅꯥꯎ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯗꯨꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯣ ꯅꯤꯡ ꯑꯣꯜꯂꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯗꯣ ꯄꯤꯡꯀꯤꯅ ꯌꯦꯡꯅ ꯃꯥꯒꯤ ꯃꯤꯠꯀꯤ ꯃꯃꯥꯡꯗꯒꯤ ꯑꯁꯨꯝ ꯃꯥꯡꯈꯔꯦ꯫ ꯄꯤꯡꯀꯤꯅ ꯃꯊꯧꯅꯥ ꯄꯨꯊꯣꯛꯂꯗꯨꯅ ꯃꯌꯨꯝꯔꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯃꯕꯣꯛꯇ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯐꯨꯠ 9 ꯋꯥꯡꯂꯕꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯃꯍꯥꯛ ꯊꯦꯡꯅꯔꯛꯂꯦ ꯍꯥꯏꯕ ꯃꯕꯣꯛꯇꯨꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯕꯣꯛꯇꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯤꯡꯀꯤꯒꯤ ꯃꯁꯥꯒꯟꯗ ꯄꯥꯏꯔꯗꯨꯅ ꯍꯥꯏ, "ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯅ ꯖꯪꯒꯜꯗ ꯎꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯑꯗꯨꯒ ꯃꯐꯝ ꯀꯗꯥꯏꯗ ꯊꯦꯡꯅꯔꯛꯂꯤꯕꯅꯣ ꯅꯪꯅ?" ꯄꯤꯡꯀꯤꯅ ꯋꯥꯔꯤꯁꯤꯡꯗꯣ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯕꯣꯛꯀꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯕꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤꯗꯣ ꯇꯝꯂꯝꯃꯤ꯫ ꯃꯄꯨꯗꯨꯅ ꯌꯥꯡꯅ ꯄꯤꯡꯀꯤꯒꯤ ꯄꯦꯔꯦꯟꯠꯁꯇ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯃꯈꯣꯏꯅ ꯂꯩꯕ ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯂꯥꯛꯄꯒ ꯀꯣꯜ ꯕꯦꯛ ꯇꯧꯍꯜꯂꯛꯎ ꯍꯥꯏꯔꯗꯨꯅ ꯃꯄꯨꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯤ꯫ ꯄꯤꯡꯀꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯗꯨꯅ ꯍꯪꯂꯝꯃꯤ, "ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯀꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯃꯄꯨꯗꯨꯅ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯠꯇ ꯌꯦꯡꯂꯗꯨꯅ ꯍꯥꯏ, "ꯄꯤꯡꯀꯤ, ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯈꯜꯂꯤ, ꯅꯪꯁꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯃꯤꯠꯌꯦꯡ ꯇꯥꯈ꯭ꯔ ꯃꯥꯟꯅꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯄꯥꯅꯗ꯭ꯔꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒꯅꯤ꯫ ꯃꯥꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯉꯥꯡ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯃꯈꯣꯏꯗꯣ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ." ꯄꯤꯡꯀꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯥꯅ ꯎꯈꯤꯕ ꯇꯥꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯛꯈꯤ꯫ ꯄꯤꯡꯀꯤꯅ ꯌꯥꯝ ꯈꯪꯅꯤꯡꯂꯗꯨꯅ ꯍꯪꯂꯝꯃꯤ, "ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯣ ꯀꯅꯥꯅꯣ?" ꯃꯗꯨꯗ ꯃꯄꯨꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯀꯅꯥꯁꯨ ꯈꯪꯗꯦ ꯃꯥ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯃꯌꯥꯝꯅ ꯑꯁꯤꯇꯅꯤ ꯈꯪꯂꯤꯕꯁꯦ, ꯐꯨꯠ 9 ꯋꯥꯡꯕꯤ ꯅꯨꯄꯤꯗꯣ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯤꯀꯥꯔ ꯇꯧꯔꯤ ꯑꯃꯁꯨꯡ ꯍꯩꯅꯗꯕ ꯑꯀꯤꯕ ꯃꯈꯣꯜ ꯇꯧꯏ꯫
Makhol ase taruba miyoido numit kharanigi matungda tuminna mangki. Mafam asigi monks haibadi lamboibana mabu phaduna mafam asigi ariba laisang shrine da phajiladuna thamlammi. Madugi mathatta ma chenba ngamdanaba shrine gi nongpok nongchup awangkha makai marida Jesus ki statue thamlammi. Adubu chahi kharagi matungda mafam dudagi ma kamaina chenkhibano kanamtana khangba ngamde hairami. Madugi matungda Pinky bu yum madugi khwai pumnamakki achetpa ka amada thamnanaba silammi. Ka adugi thongnaw do upakna chetna napsilladuna lonsillammi. Aduga ka adugi kachin marida thumgi thumbok thamlammi. Maduga hairammi nang ka asidagi mikup ama phau tholakanu tholakpa yade hairaduna mabokna yam kanna paumelammi. Minute ama phau thokpa yaroidra haina Pinky na makhol nikladuna hanglammi. Maboktuna khummi hoi nangi namana pana athapa mafamda pudri phauba nang tholakpa yaroi. Pinky na hangi ai tholaktrabadi khudong thiningai amata leiti ko. Maboktuna kapladuna paukhum piraki. Ha lai khutshangbidagi nang thapna leiringai nang karisu tauroi. Masi hairaba matungda mabokna ka adudagi chatke tawba matamduda Pinky na kapladuna hairai. Ibok ai idomta thamlamganu masida. Ai mathanta leiba ngamloi. Ai yam kijai. Matangduda maboktuna hai ka sida ai leiba yade. Ai chatkraba matungda nang thong lonsilladuna manungromdagi nang lok tawsillu. Numidang oikhre Mama mapa karam kanda laktuna mabu mafam asidagi pubidoino masi khalladuna madonta mamlaba ka aduda mahak phamlaga lerami. Akiba wakhal kaya khalladuna pung kaya haukhre. Pinky na magi mapugi khonjel tai. Aduga hanglaki. Pinky nang karisu tawde ko. Kariguma nang kirabadi aigi inakta lako. Nang maduda nadonta laibagi karisu darkar oide. Asumna mapuduna hairami. Pinky haugaladuna thong manakta chatli. Thong hangadabata ngaire. Maduda mana khalli. Ipugi makholse karigino onbagum taurise. Pinky khonjel doi yamna chingnarami. Mapugi khonjelda amukka hairaki thong hanglo. Matangduda mana thumgi thumbok aduda yengi. Thum singdo asum musinlaktuna pungmu mukhre. Mana amuk hanna tamthidaba khonjel. Haiduna thong adugi nakan romdagi makhol adu tawrakpa tarami. Pinky ka adugi maida amuk chattuna kapki. Asumna sanglaba numidang ado loikraba matungda amuk nongale. Pinky gi mama mapa halakladuna mabu yangna garida tonghalladuna mafam dudagi chatkre. Madudagi warawraduna Imphal Westa amuk hanna lakhidre. Imphal da halaklaba matung Pinky mapu maboka phone amasung chithigi matengna pau phaunarami. Mapu maboki manakta chatpa yadabaduda mahak yamna nungairamde. Amasung makhoi ahal oibana travel tawduna lakpasu ngamlamde. Sahi anigi matungda magi nungaitaba ataigasu helammi. Maramdi mahaki mapu laikhidabagi pawado mahak phanglammi. Aduga laibak thirabi nupi macha ado mapugi karma thauramsu yawba phangdre. Tha kharagi matungda Pinky gi mabokna mangonda phone tawraduna nungaitaba paw amagasu hairaki. Madudi mahak cancer lainana nare haina hairaki. Mabokna hanglaki nang aigi inakta lakpa ngamgadra. Aina sidringaida nangbo amuktang oirabasu uningi. Pinky na hai adubu ibok mase yagadrane. Nangdi waripum namak khanglibadagi. Mabokna khumlaki karisu tawroida. Mado wari singdo kuire na loikiba. Maduda Pinky na hai mama papa na yarakloi. Mase hairi ngaida amuk hanna Pinky da iraba khonjel adu tai.
मागी ममोमना कीरबा नुमिदांग अदुगी मरमदा खलक्खी कीरबा अहिंगदुदा मदोंता कप्तुना लेंखी